ngasi lauthokhiba Council of Higher Secondary Education Manipur Koshem na loba class 12 ke falda science stream da ahanba position tarakrabi ARCHANA HIJAM Delhi da makha tamduna civil servant oina ba pandam thamli changangai da leiba Messi Explorer Academy da tamduna exam asi da puna mark chamri ga marfu manga fangduna Manipur pumba gi makok tarakrabi ARCHANA HIJAM Imphal East District ke manung chanba Andro mamang laikai dagi hizam Ranjit Kumar amadi thaunauzam ningol Subhasini gi macha ahum gi manungda ahanni mahaki apokpa amadi apokpi animak medical supervisor oina thaupuri ngasi ARCHANA gi yumda TOMTV ga hakthengna na unabada exam asida mahangna makok tarakpa sida yamna nungaibaga loinana mahangna asama da hona jakhiba du mangfaunare adubu masina punsigi pandam adu fangbadi natri makhata na Delhi da tamlaga UPSC ne loba civil service exam mai paknaba kan hona gani haiki preparation se adum nomagi ai pabum thokpa jana ta pakhra dudi dum nomagi takara pududi lo chale aduga hekta numit chupa ma lari paraga leiba khotpa dudi tujarake adum chang naina tam tamna dum hotna jaraga tujarake koi swaidadi kai magta yam base to society am oiri bu ko parents sina ahaiba mi ga haitaba mi ga compare tawraga adu to bada to bana ngang ba do du sunga ngin de parents sin hairagadi adu ki sita ai ngang sin hairagadi masana pamjari ba line du dum chapi ga magi du da mana to ge khali ba do full dedication na ma di bi ba ma di mathau tai ai hard work yaw mi chana ina puchata chapali na te ai dum ahin high school da tak pa do adu shmathata ahin ba extra knowledge amnaga dum chacha bane do khara ma di tuition ne ai ga ta fashion adu da gi chappa mi shule adu na to ai di hai tare moi na su moi dum moi phatti hai ba di na ta ba do su nyam de lan hotnababu leptraba natraga mana hotnaribadu thamoi sian hotnaragadi andro hariba khunggang pikhraba andro sidek amtang topper si mayamgi Manipur gi oina amtang ge topper si putho ange haiba aigi asam su leijaba adudanga sagi awaba khudong thiba mayam amadu aina thiangnaramaga isagi tamaktane haragadi aina ahing nungthin tumba saba khangdani isagi tamakte aina ngamma mateng aina mateng pangsi lairiki na mata lairibra natraga ma phasana study tawribra habadu ma check toina tawbiba ni mana kaimba na waratana khulaptana mobile pai bata su mana pai li karamba potno habada aiga imana bi saraga dum sangjallaga even any kari message le ru kamai tawba message no gana hyper dum khangtokpa agi chaba thakpa gi na care lo ba maru oina main point ma tumba chaba matam chahanba adagi social media sijina basi matam nai diet ki matang si maru oina si thapyan matam chan chan na tawbi ga di mama te te hi so tu ma cha sing ya phaba mong ga puro